hꯧji singmai bere ki satar ki wayar tingkana na wayar pun na magtakiduna houji singmai bere ising ngasi phatokpa yadre suksoi soidana kakchingda ising chaubagi achauba samasya ama thokadra haibagi mipairi leiriba condition sida karida wai government na mangjongna hairiba berez asi kumpuraba berez ni akhoi sengna longmi praja ki darkar taba matam dadi overflow tawba yadedana hekta phatoi matam chana repairing tahudaba matam chana yeksilau tabana maram oiraga ngasi sengmai berez ki phibam mase yamna aruba phibam da lakadori maram aduna mari leinaba authority na athu matamda yeksin biduna hairiba berez ki oiriba phibam mase thuna yeksin biu amadi matik chaba berez ma ohen biu hairiba masigi berez ase Kaching district ki oiba atauba adum laba berez amani asungma berez asi mafam matam chana semaudragadi ekhoida praja miyam da lomi praja da yamna mangjaba haibdu oirakani maramaduna mari leinaba authority na matam chana yeksin biu department leibiriba singnasu matam chana hairiba satar singase yeksinba darkar tai haiba wafam asi thamjari Arangdagi nong leptabi tabado lampak se hone bara ol lerame haba shin ku saung jone pat kamade pat na te lampak nong je sum om ta le di lambi ga loi thum mani kitang ta ngai shin ju yone labu Abu Inson ke Bak kibra